Employee tara taret masa khangdana pension lauram le Public Works Department PWD da thabak tawrambadagi sahi asigi February thada pension chakhraba employee taraga mari April thada thabak tagi pothakhiba employee ani amade masa laikhidraba employee ama yauna punna employee tara taret ke masa khangdana pension lauthoklamle PWD gi official singe asaba khujek piba che sang sing sizinaraga employee tara taret ki pension masa khangalamdana lauthoklamadu sahi ahum lomgi mamangdani Accountant General AZ dagi pension lauthokhraba employee tara taret sigi mathakta chingnaba laibadagi verification tawnaba PWD da Tharak Pacherol amagi matung inna Department thigalubada employee tara taret asigi manungda tara mangana division singda thabak tawrambani Employee anina sahi asigi February amasung April thada thabak tagi pothakibada ngai haiba khangmangam khibani Official oiba pawgi likhun amagi matung inna division singda thabak tawriba sing masa leitre haina pension lauthokhraba employee tara manga adudi Churachandpur division gi chowkidar Jamkholian Churachandpur division pion Lalngai Sak Ukhrul division Khalasi TH Stone National Highway Division 1 Ukhrul Division Pion N Tuboy UDC National Highway Division 1 Ukhrul Division W Swarnajit Sadar Hills Division Pion Riyas Udin Ukhrul Division gi Khalasi Kate City Ukhrul Division gi driver R Wungnaureng Masoyo Bhakkar Road Mohor Ukhrul Division MD Hafizuddin UDC Ukhrul Division E Lukhoi Road Mohor Chandel Division THD Anjulis Khalasi Sadar Hills Division DV Hilingjong Khalasi Chandel Division Z Livingstone Khalasi Ukhrul Division ni Employee tara mari asina masa laikhidre haina pension lauthoklambanni punna employee tara taret adugi manungda Ukhrul Division da mohor oiba S Ramthingna April thada aduga division asimaktada head clerk oiba T Sangmana February thada thabakagi pothakhibani makhoi anisu masa laikhidre haina lauthoklambanni employee tara taret adugi manungda Churachandpur Division da sweeper oiba Khumlian koba employee amagina pension lawbada thagalakpa termination order number amade order thokbagi matam chana dabaga loinana administrative department ta pension paper thagat khibagi che sangsing record Dabani Aran Bache Sang Sing Sizinarga Family Pension Loramba Pension Pangba Matamda Pangpam Thokpa Tay Yamlaba Senpam Sing Lautokpa Nakalamoromdana Masa Hinduna Thabak Tokzariba Employer Sing Adugi Magi Talap Supiba Lengaki X Ekardagi Yamlaba Senpam Lautokiba Sida Mari Lenaba Department ki employee khara Accountant General gi Treasury amasung Pencil Cell gi official singi marakta Senava official sing Yauramba Yai Haiba Wapam Paugi Likhun asina Makata na Phongdorokli Paugi Likhun asina Makata na Hai Apunba employee taratret adugi manungda Ming Samdokpa Mingi banan khenahan basu yauri adubu department sathariba verification adugi matung inna EIN employee identification number di chapchap manarambani asigumba achauba namthak asida mari leneba department ki employee khara accountant general treasury pension cell gi official singi marakta official khara chenaram loi hainingai leite pension paper order PPO asi accountant general na thoklaga masa masa da pikiba ngaktani department dagi di pension paper administrative department da thagat kibaduna loire Administrative Department da thagat khraba matung Administrative Department na Pension Cell da thagat kani Pension Cell na Accountant General da aroiba da thagat kani madugi copy Department ta yorakani masida chumna copy yaholakpani iroi loibada Pension Paper Order PPOD AZ na thoklaga masa masa ta pikigani madugi copy di Department ta pirak loi Pension paper thagat pada employee adugi photo yauba identity card family ki photo yaugani yamna laina aranba tawba sing phaba yai tha ama helaba case asi ngasi phawbada chenaba ama phawba phaba punba leitri asigumba case asiga manaba case ta director treasury na employee mangagi thagi talab thingjinaba se ikhibasu laikre lenga ki amadi mari leinaba department su sab saba action lakhotpam tho i haiba wafam pawgi likhun asina makhata na phongdorokli miyo yankhai hena hatuna haksangi part lalon bada chenaba doctor phare Haukiba chahi 1990 da Jaipur, Gurgaon amasung Balabargada network sandokuna aina yadaba mawongda kidney transplant reketa chenabada natana taxi driver yankhai hena hatkibada chenaba Ayurveda doctor ama Delhi police na fare Delhi police ki pawgi matung inna faraba miyoi asigi maming Devendra Sharma chahi humpugani thoi kawi Delhi gi Bapola dagini ing 2000 gi hogolakpa sarukta mahakna mastermind oiduna miyoi yankhai hena hatkibada chenai Hat kraba miyoi sing adugi evidence manganabagi damakta si bahakchang sing adu crocodile na pik thana laiba kenel amada hundokpagi thabakta su mahak chenai miyoi asi Jaipur ge Central Jail da miya taduna lairaba matung payroll da thokiba tha taruki matungda July 13 da phagat khibani tharaba miyoi asi wahong pahong chathabada miyoi chamagi mathakta hat khibada chenai haiba khangbangamle 2002-4 gi matamda mahak mi hatpagi case kaya da chenabadagi phaduna jail da lairure 1994 dagi na 2004 fawbagi matamda aina yadaba mawongda kidney transplant mi chamaga kunmanga gi mathakta tawkhre doctor asina 2003 gi matamdagi mahaki clinic asi chalai rakhibani aina yadaba mawongda kidney transplant tawnabagi damakta yamlaba taxi driver sing adu mahakna halaba matungda
अलीगढ़ की लंबी लैबा गुम्बीर थन्ना लैबा हजारा केनेल हुंदोक्तुना मदुगी एविडेंस मांगहनब होटनै अदुगा ड्राइवर सिंह अदुना थौरंबा टैक्सी सिंह अदुना काजागंज योंथोकपा नत्रगा मिरुत्ता अदुबु चपखाइदुना मांगहनब होटनै हाइरे कोविड-19 पॉजिटिव ओइदुना लैखिद्रबा अमगी मसुनुपीसु पॉजिटिव ओइदुना लैखिद्रे सिटी पुलिस स्टेशन की ड्राइवर मयांग इम्फाल पीएस की पर्सनल तरेट पॉजिटिव ओइरे ममांग थागी कुंथ्रादा कोइरेंगैदा लैबा सीएमसी हॉस्पिटल दा कोविड-19 पॉजिटिव ओइदुना लैखिद्रबा अमगी चही कुनरोम तंगाइरिबे मसुनुपीसु मसादा तोपा लैना अमा नाबगी मथक्ता कोविड-19 पॉजिटिव ओइबदगी लैखिद्रे मियोय असी थारगा हौजिक फाउबदा स्टेट असिदा कोविड-19 पॉजिटिव ओइदुना लैखिद्रबा मियोय मसिंग असे पुन्ना तरेट सुरे मरक असिदा सिटी पुलिस स्टेशन की ड्राइवर अमसुंग मयांग इम्फाल पुलिस स्टेशन की पर्सनल तरेट कोविड-19 पॉजिटिव ओइरे हेल्थ डिपार्टमेंट की रिपोर्ट मतुंग इनदे हौखिबा पुंग कुनमरी असिगी मनुंगदा मियोय होंपुगा माथोय कोविड-19 पॉजिटिव ओइरकपदगे हौजिक फाउबदा स्टेट असिदा कोविड-19 की केस असे लिसिंग अनिगा चनिपान कुंथ्रा माथोय यौखरे हाइरे कोइरेंगै सीएमसी हॉस्पिटल दा कोविड-19 पॉजिटिव ओइदुना लैखिद्रबा मियोय असिगी मसुनुपी ngasi लैखिदबा असे मसागी अनाबा अमना मरम ओइरगा कुनुंग ममांग पुरैरोंबा खोंनांग मखोंगदा लैबा मसागी युमदा लैखिदबने लैखिद्रबा मतुंगदा महा कोविड-19 पॉजिटिव ओइरे हाइबा खंगबा ngमखिबने मरक असिदा मयांग इम्फाल पुलिस स्टेशन के ओसी कोविड-19 पॉजिटिव ओइबदगी महा का सोकना समनरुबा मियोय सिंग टेस्ट तौबदा स्टेशन असिदा लैबा पर्सनल तरेट अमसुंग अतोपा मियोय अहुम अमगसु कोविड-19 पॉजिटिव ओइरे सिटी पुलिस स्टेशन की ड्राइवर अमसु कोविड-19 पॉजिटिव ओइरे हाइरी लंगथबाल कुंजगी पेशेंट अमा लमफेलदा लैबा लनाई हॉस्पिटल अमदा नुंगी ऑपरेशन तौनबा पुखुतख्रबा मतुंग एडमिट तौरमदाइदा टेस्ट तौबदा नेगेटिव ओइखि अदुबु अमुक हना टेस्ट तौबदा पॉजिटिव ओइबदगी डॉक्टर सिंगना थवैबिद्रे हाइरी मरक असिदा मणिपुर सरकार की हेल्थ डिपार्टमेंट की स्पोक्स पर्सन डॉक्टर के शशि कुमार मंगांग थादोरकपा चेरोल अमना हाइरिबना हौखिबा पुंग कुनमरी असिगी मनुंगदा स्टेट असिगी ओइना मियोय होंपुगा माथोय कोविड-19 पॉजिटिव ओइबदगी हौजिक फाउबदा कोविड-19 की केस असी पुन्ना लिसिंग अनिगा चनिपान कुंथ्रा माथोय यौरे मसिगी मनुंगदा मियोय लिसिंग अमगा चात्रेट कुंथा तरेट रिकवर तौखिबदगी रिकवरी रेट ति चादा होंपु माथोय दशमिक सिनो तरेट हाइथख्रे कोविड-19 पॉजिटिव ओइरबा मियोय सिंग अदो इम्फाल वेस्ट दगी निफुगा निथोय थौबालदगी मापन कांगपोकपी दगी मंगा सेनापति दगी अहुम सुरचानपुर दगी अमा चांदेल दगी अमने मखोइसिंग अदुगी मनुंगदा थौबाल दगी मियोय मापन सेनापति दगी अमा कांगपोकपी दगी अमा अमसुंग इम्फाल वेस्ट दगी मियोय कुंथ्रागा तरेते ट्रेवल हिस्ट्री लेतबा सिंगने इम्फाल वेस्ट दगी मियोय मंगा दे मखा ताना इन्वेस्टिगेशन की थबक चथरे पॉजिटिव ओइरबा सिंग अदो कोविड केयर फैसिलिटी दा शिफ्ट तौखरे हाइरे हौखिबा पुंग कुनमरी असिगी मनुंगदा मियोय कुंथ्रागा निपान RT-PCR टेस्ट तौबदा कोविड-19 फ्री ओइबदगी डिस्चार्ज तौखरे मखोइसिंग अदुदी रिम्स दगी अमा जेनिम्स दगी अनि कोविड केयर सेंटर मैत्रम दगी तरा निपान थौबाल दगी अहुम कक्सिंग दगी मरे मोरे दगी अनि अमसुंग RD विंग लमफेल दगी निपान ने मरक असिदा चांदेल डिस्ट्रिक्ट दगी हौजिकना इम्फाल ईस्ट की टेम्पररी होम दा लैबा चही कुल्लम सुरबी नुपी मचा अमा कोर्मोबिड हेल्थ कंडीशन अमदे कोविड-19 न मरम ओइरगा लैखिद्रे मियोय असि थारगा हौजिक फाउबदा स्टेट असिदा कोविड-19 न सिखिबा मसिंग असे तरेट सुख्रे